अहान बदंग असि मरोइबा पाउ पिजरे इम्फाल टाउन मनुंगी लंबी सिंह पोर्ट होल लाइतबा लंबी ओहेलगनी वर्क्स डिपार्टमेंट ना हौखिबा था अनि रोमदा लंबी निम्फू रोम कोलास थाबा लोइख्रे हाइना वर्क्स डिपार्टमेंट के प्रिंसिपल सेक्रेटरी अरुण कुमार सिन्हान हाइख्रे रंजित मिसी की मतंगदा एशियन हॉस्पिटल ना लाख यांखई पीद्रबदी असिबा हक्सांग लौदबगा लोइनना जुलाई 19 दगी टिडिम लंबी बंद तौरगनी हाइरे एशियन हॉस्पिटल नदी मखोगी असोइबा लैखिदे हाइरे दुरान कप की दमक स्टेडियम की गैलरी ग्राउंड की इंफ्रास्ट्रक्चर सेंग निंगथिना सेमजिन साजिनख्रे अमदी एफसी रेंगदाई नोनेना असुफी फुटबॉल एकेडमी माउबु माइथिबे पिदुना अनिसुबा प्रीमियर लीग की चैंपियन ओइख्रे खुरुमजरी आईएसटीवी पाउ मेरेंग ताबिरी बपुनमकपु तराम नोकचरेंग असि मरोइबा पाउसिंग मियामदा पिजरे इम्फाल टाउन मनुंगी लंबी सिंह पोर्ट होल लाइतबा लंबी ओहेलगनी था अनि अहुंगी मनुंगदा रेजिट पेमेंट प्रोजेक्ट की मखादा सेम्बलोशिलगनी हाइना वर्क्स डिपार्टमेंट के प्रिंसिपल सेक्रेटरी अरुण कुमार सिन्हाना फोंदोख्रे वाफम असिंग असि पीडब्ल्यूडी ना रेजिट पेमेंट प्रोजेक्ट की मखादा लुपा करोड़ लिसिंग अहुंगा चाटुक लोम चंगना लंबी सिंह सेमगत सागतपगी थबक सिंह हकथेंगना यंगसिनबग मरी लेनना फोंदोखिबनी यंगसिन खोंगचेट अदुदा पीडब्ल्यूडी की चीफ इंजीनियर निंगोमम सुभाष डिपार्टमेंट की अतई इंजीनियर सिंह अमदी थबक सुरिबा कॉन्ट्रैक्टर सिंहसु सरुग्या के हौजे हौजे लंबी सेमजिनबगी पाइखलिबा थबक सिंह अदुगी मातांगदा प्रिंसिपल सेक्रेटरी ना मखा तारदुना पोर्ट होल लाइतबा इम्फाल टाउन अमा अथुबदा ओइरगनी मसिगिदमक अकनबा थबक पाइखटपा हौरे रेजिट पेमेंट प्रोजेक्ट असिगी मखादा इम्फाल टाउन यावना मसिगी अकोइबदा लंबी सिंह पुन्ना किलोमीटर 4 गा निम्फू रोम सांगबा असि ड्रेन यावना सेमजिन साजिनबगी थबक पाइखटकदबनी लंबी सिंह कॉन्ट्रैक्टर सिंगना फेज 1 की थबक पाइखटपसु हौख्रे प्रोजेक्ट असिगी मखादा दिंकू रोड अमदी खुमन लंपा के मनुंग यावना अकोइब लंबी सिंह दुरान कफ की येंगलगा सेमजिन साजिन बलोइरे कॉन्ट्रैक्टर सिंगना इम्फाल टाउन खक्तनतना मसिगी लंबी सिंह अहनबा मैन पावर थाददुना अथुबदा सेमजिननबा डिपार्टमेंट की माइकीदगी अकनबा पौताकसु पिख्रे डिपार्टमेंट अंगंबा थाक्ता मियाम की खुदोंग चाननबा लंबी सिंह अथुबदा सेमबलोइसलगनी मफम कयादा Pm-Istv ना सीवेज प्रोजेक्ट की ड्रेन सेमलकपदा PWD ना लंबी सेमननबा होनरकपदा खुदोंग चादबा कया थोखनदबा नते हाइकी The misinformation that is floating in the public that we are not doing enough, it's not that. We are doing. Yes, there will be some issues here and there. I'm not denying that. But we are trying to do whatever best we can do. In certain places where you can see you have potholes or we are not taking up the road because simultaneously PHED is also doing their sewerage. So because of that, many places they have also completed their work. They have done the maintenance but not up to the mark. That also we are taking up with the PHED. Wherever they have worked, they should do a proper maintenance so that the road is in good condition. Also, there are certain roads we are not able to take up because PHED is doing their work. So unless they complete, and if we also do, and then again they will dig up. So this is unnecessary cost to the government. So as and when they complete the work, we will take up our work. अमरोमदा लंबी सेंबगी थबक सिंह पाइखलिबा अदुदा सरुग्यारिबा PWD की चीफ इंजीनियर निंगोबम सुभाषना PWD की ओइना नेशनल हाईवे दे लोरिबा लंबी की सरुक सिंह असे कोइरेंगैदगी मालोम ऑयल डिपोट कंगला गेट की ओरिएंटल कॉलेज गेट राजभवन गेट की लिलोंग थोंग राजभवन गेट की यांगंग पोकपी अमदी वहंगबम लाइकाइदगी मयांग इम्फाल फाउदुना लाकलगा कक्सिंग फाउब ओइरे हाइबा मयांग इम्फाल फाउदुना चलिबा लंबी असे नेशनल हाईवे 137A हाइना खंगनबगा लोइनना लंबी असे की फिबम फतना लैरी लंबी असे सेमननबा अनोबा सैंक्शन अमा पिबिनबा मिनिस्ट्री दा चे इख्रे था अमा अनि की मनुंगदा सोइदना अयाबा फंगलगनी सैंक्शन फंगद्रिबा फाउबगी मनुंगदा लंबी की पोर्ट होल सिंह असी मेननबा अककनबा फन खरना सेमनबा होनरे कैसाम फातगी हैरांगोई थोंग फाउबगी लंबी सिंह मेनबा हौरे मखाताबा लंबी सिंह नोंग हेक हांगबगा मेनबा हौरगनी नेशनल हाईवे सिंह नटबा इम्फाल मनुंगी अकोइबा लंबी सिंह एक्शन एंड एडेड प्रोजेक्ट की मखादा रेजिट पेमेंट की स्कीम सिंगना कोनसिंदुना सेमननबा थबक पाइखट पलोरे अमदी हौखिबा था अनिरोम असिदा लंबी निम्फुरोम अमसु कोइलास थाबा लोइख्रे मखा ताबा ओइना वर्किंग सीजन दा
tha ama anigi manungda Imphal West Division gi lambi kunga humdoi Imphal East Division gi lambi taraga taruk semnanaba thaurang paikhatle Manipur pumbagi oina PWD gi oina lambi sembagi asangba ase kilometer lising tara romni lambi sing asige maintenance amadi procurement ki damak sahigi lupa crore chatuk rom mathau tare adubu department asigi oina chahigi lupa crore chamaga nimfu rom tamak leiri masina lambi semjin bada khudong chadaba mayok nadaba nate central government ki senthang makhada semba lambi sing work program sing su department da pinanaba honari haiki अखोई डिफिकल्टी सिंसे अखोई ऑल मणिपुर की ओइने येंगबदा PWD दा लेरिबा अखोई लेंथ ऑफ रोड से अराउंड 10,000 किलोमीटर्स नि सही अमगी रिक्वायरमेंट ऑफ फंड फॉर equipment and maintenance of the road se around 600 crore busangi adu state ki financial problems son manina akhoi ki PWD da lejeri se only 140 crore khaktani aduna akhoi na appeal tong janing base public tagi su any ban or su blockade or su hartal or su tobiba matam da burning on the road se masina burn tawgiba mafam sing se potential spots for pothole development oirei masida natana soroki drain sing sigi chenjan megada mafam sing se concreting hejan dana nala da karida ising chenjan bang namandaba aduguma position mayam yawi yaring khai tawiganu nala da ising chendan view natragadi sorok sing se thuna kaigani mayam da appeal tawjaningi Manipur government amadi mari leinaba singna Asian Hospital Kwagaithel gi license lagiba July kontra fawgi manungda kaktuna laikhidraba Moirangthem Ranjit ki imung manungda Asian Hospital na lag yang kai pidrabadi asiba haksang logdabaga loinana mathangi numit July kontra ga mathoi dage tedim lambi ban tawragani masida Manipur miyam mateng pangbiu haina Development and Protection United Voluntary Organization ki secretary su oriba JSC against the death of Moirangthem Ranjit due to negligence of Asian Hospital Nambol Kongkha Mayai Lekai gi co convener Thokchom Lamjingwana High Cray wafam asi ngarang numidang Kwagaithel da leiba Asian Hospital da haukiba July kunga mari da Nambol da accident thoktuna Asian Hospital da layeng duna lakpa Nambol Police Station manungda leiba kongkha mayai laikai dagi Moirangthem Ranjit na laikhidaba adu hospital gi maikai dagi section ba watpa amadi thawoidaba dagi laikhidabani haiduna Nambol da leiba DPUVO gi office ta pangthokpa pawgi mifamda high crack Ukhalakwa mikup da mana check tobiraga operation du tobiram tadi yam line hingam gada potu uina leer matung da masado mag intense adagi tholok pa phataba mayam dana infection loi thok and the whole body du le sakhaibul lor kan da kan banga modu matam du da ung ani da khangakpani ung ani khangpa matam du da su hairiba doctor sing du matam chana laktabana maram oragan da ung taruk tareta operation tawi masigi Asian Hospital sigi asoibadagi hairiba Moirangthem Ranjit hairiba se leigidabani lehauriba Maki loinabi amasung pikliba angang se sigi tungi punsigi damakta khalaga lupa layang kai compensate tawudabani aduga loina Manipur laingangna hospital hangbi license udakta ka akanda si hospital se thingja migdabani JSC gi convener L Premila laimana makhatana soktuna Asian Hospital da pokatuna layang liba anababu Dr Singna fazana layang dabaka loinana matam chana su layang de habasi mayek senglabani layang bang amloi daba anaba paisa khaki khalaga hospital da thamduna matam manghanganu laikhidraba Ranjit ki loina bi amadi mahaki masa singna thengnaga doriba awaba kaya sing adu gi shu yengduna hospital na anaba fazana layang dabagi damak laikhidraba gi imungda lag yang khai pibu ka loinana Asian Hospital gi license kakadabani maduna trabadi July kontra ga mathoi dage tidim lambi ban tawragani haina makhataki tangkun thabu ki manung sida yanaba ma porti bawdi ma ki postmortem tawra matung da zu akoi asi ba haksang ase koi rims mok tagi lawre haba wafam asi thamjage Amaromda Asian Hospital gi maikai dagi laikhidraba Moirangthem Ranjit ki layang sathabada hospital gi maikai dagi asoiba aranba amata laikhide tabutabu mahak laikhidaba asigi damakta de hospital gi maikai dagi su awaba nungaitaba fongdok le haina Asian Hospital gi Assistant General Manager Wangkhairakpam Robert na paumi singda fongdokre laikhidraba Moirangthem Ranjit ase multiple injury ga loinana PIC Nambol dagi refer tawrakibani patient asigi condition aduki matik fatabana operation tawdringai mangoina na patient gi imung manunga wakhal taminaraga pangthok operation ni operation luaraba matung dasu condition lusilakpadagi doctor na imung manungda anabagi condition gi matang dasu fajana khanghan khibani adubu ona taina baromda laikhidraba matung da hospital da maral kya sizilakpasi yaningde laikhidraba Moirangthem Ranjit ke laying sathabada kari asoiba aranba yauki haibana chingba khangningba lairabasu hospital da laklaga khangbiba yagani haiki
Patient asi operation tawdri mamang dasu akoina high risk consent lawrga imung manung dasu loina khangan gi patient gi condition asu leitaba natraga hingba haibisi akoi 50-50 gi admaina oiba chance amol aiki adu moi du patient gi family dasu explain tawsan gi tawrba matungda patient asi tang kun ga taruk ki pung ahung sai gi tarap matam sida leiba patient gi condition je phalak tabadagi akoina moi dasu explain tawi patient je leitaba matam dasu imung manung da akoina kokselaga moi dasu doctor na ju explain tawi hoina treatment tabu matamda hospital side gi doctor gi side gi nurses ki amasung labs amung leigide akoina angamba pangan puthoaga patient ji bu kannaba hona jagibani amasung patient gi leiba imung gi awana duso koi leiba hospital gi staff amasung leiba doctor sing asu koi sarog yazari aduga makhataba any mahaki information details di makhataba phangingba leiraga su akoi gi asian hospital lagi de lakpiu akoi manu welcome tawjari moida akoina athingba panba kasu leite. All Manipur Press Association Ampana Sinduna Future of Printing Industry and India's Act is Policy Haiba Hiram the Nomugoba Seminar Kam Roadshow Classic Grande da Pangtokre. Toramadu the Additional Chief Secretary Textile Commerce and Industry Anurag Basbai, Ipomagi President JB Singh, Bosemgi Chairman Akam Jay Kumar, AIFMP VP is Sunil Khurana, Amadi Ampagi President YK Dhiren Sarugyake, Toramadu Mari Lenana YK Dhirena, Malem Goina Printing Industry Ge, Saukhatpagi Kongjangasi Yangna. Chenkhalakpana Manipur gi oina su malem gi awonbada yawbangam naba thauramasi shinbani printing pressing matam ga chunaba chawkhalanaba miyamna sindrabadi hingbangam loi miyamna yariba makai mapanda print tawbogi order pibagi mahutta lamdam asida printing press tawriba singda thabak bibiu haiki तौजरीबा इंडस्ट्री तौजरीबा सिंगसिगी पुकचाक अमसुंग मसिबु हिंकतना होनाबदा एकोय मियामगी सपोर्ट मथौ ताबा लेरि तोंगान तोंगानबा फील्ड लेबिरिबा सिंगसिना एकोय सपोर्ट तौबिरकांदा एकोय सि मांगलोमदा सिंगसिन बंगम गदुरिबिना ngasiगी सेमिनार सिगी कुदोंग चाबा लौजरगा एकोय पुनमगनसु मियाम पुनमगना एकोय मणिपुरगी प्रिंटिंग की लमदा लेजरीबा एकोय बुसु सपोर्ट तौबियु मुंदुंग मतेंग पांगबियु मसिगी मखादा लेरिबा मियोइसिंगबु हिंगनबु होनाबदा मसिदा मियामगी ओइबा सपोर्ट टू मथौ ताई हाइबा वाफम सिमसु आई थमजगे एलोशलपदा मया अकोई ngasiगी सेमिनार सिना अकोई हेना मणिपुर की प्रिंटिंग इंडस्ट्री दा मांगलोमदा चंगचलकपा मा सोइदना ओइगनी Gas ki cylinder dagi haurakpa maina yumgi ayamba saruk maina sakre thogdogasi ngasi ayu pung 8 minute rimpurom tarakpada Wangoi Police Station ki manung chanba yumnam huidrom tera makhong makha laikai gi huidrom bises sourcing gi yumda thokibani mahak na ngasi ayu ki chaksangda yan sang thongna ba makhet khet pada kadom da gino khanghodana mai ase haurakpani mahak na mai adu muthan ana bakka na honaki adubu muthat pangam ki de laikai gi music na mai adu muthan ana bakka na honaki adubu mai adu hena sakpadagi Wangoi Police amadi Manipur Police Fire Service ki miyoi sing laktuna mai adu muthatpa matamdade una mathak makha saba yum oibadagi yumgi ayamba sarok maina sakre yumgi pochai mayam ama mai chakpa khaktanatana magi lawfam bandop thamba adu hananaba thamba sel oina lupa lakh manga amasu yaukre hairi aigi isagi oina paisa nungsa khara thamjaba lawhanjena lupa lakh manga amasu yaukre imung manungja leiba upukang don ayamana loi sakre sak taba pasak am yaudre ayamana loi tumna sakre imung manung nuaina tumna sadana aigi araiba yumjida nuaina lejaram budo adun budi phangani aji pare nga lega de kraida kari kamai tukuna hai bai khangdre simba thogok sai koi thoni muna te nga sai degi sensa sunggo tawgeri ado khangde bre kai mem lakna mate gi mem panggu ado ai kari haidun haibum khang Wangoi Assembly Constituency ki MLA Khuraijam Lokena Thogdok Thokpham da laktuna hakthengnana yengsinki yengsinba aduda mayai lambi asi khara pikpana maram oraga fire service tu yamna thune yoksilakpa ngamdaba sigidamak nungaitaba phongdorakhe MLA ga DC ga wari sanare laibaktiba thogdok asigidamak lainga ki maiki dagisu pangba yaba mateng panglage hairi so ai site gi haibtare meli fandagi ai angam bal level ko yum ji sanabagi ai ai site gi so ai mateng pangsage ai bok thibo thogok ring masing se koi cylinder se yari gi koi sinau se yum da chinaba matam da seasonary amad de extra thamba matam da koi ara pa mafam da thambi usin ai mayam leina thamji asi gi ko thogok se ai gi site gi meli fandagi ai ona yum ji gi kam sang da sabam khotpa ama DC gi tanar ga ai site gi so ai best level de angam mateng ba
Chahi asigi chamaga kuntra mari suba edition Duran Cup mai pak na pangthok na ba Manipur lenga ki UDF Youth and Sports Department na main stadium tabalambi singyaw na stadium gi manung amadi mapan gi akoiba sing sitok chamthok tuna luna na thambata na tana stadium gi gallery ground gi infrastructure sing ningthina semjin sajin kre tha asigi tang kuntra da main stadium asida tongan ba culture item single loina na hogdoka driba Imphal chapter gi ahan ba match Manipur gi team ani Neroka FC Sangakpham amadi Trau FC Kwakaithel gi match ase Manipur gi miyam na yengba lakpiu haina UDF Youth and Sports Department gi director Mayengbom Betona network sigi kuthangda miyam gi pukning singsilakli Pag Sports Complex ki main stadium da mai pang na pangthong na ba akan ba section thorang ga loina na sem saba loire Asian Football Confederation na mating panglaga All India Football Federation Eastern Command Indian Armed Forces Government of West Bengal na punna sindu na pangthok kadoriba Asia gi khwaidigi liraba tournament ama oiriba sahi sigi samga kuntra mari subi edition Indian Oil Duran Cup ki Imphal chapter ki waina Manipur lenga ki Universal Sports Department na mating panglaga Indian Armed Force na sinduna tha sigi tang kuntra dagi mathang tha August ki tang 32 phawba Kumalampak Sports Complex ki main stadium da team mari Manipur gi I League 2 ki team Neroka FC Sangapam amadi State League ki team Trau FC yauna I League ki team Real Kashmir amadi Indian Armed Forces ki team Indian Navy Football team na saruk yaduna match taruk sanagadoriba asida Manipur ki praja section khudimangna yengba lakpiduna sanarui singi pongning thauna happy haina UDF Sports Department ki director Mayengbam Betona network asigi kuthangda miyam gi pongning singsilagli Manipur Sarkar amadi Indian Armed Forces ka loina na koi Imphal gi Kumalampak Sports Complex da handaki lakadoriba July gi date 30 dagi horaga koi matching sanaba horagani hairiba koi gi Imphal chapter se da 30 July dagi hanba match leraga ani suba match na koi gi August ki tarik 1 adu ahum suba match na tang mari da August ki aduga mathang tarakuna tang 8 mathang lakuna tang 10 amadi tang 33 da koi Imphal chapter se lotion jagani aduna hojik Kumalampak Sports Complex da koi same saba punamak lotion jare hairiba 134 edition of Duran Cup 2025 asida koi sanabagi da koi team se Indian Navy team amadi Real Kashmir Football Club aduga koi in house in Manipur dagi Neroka FC amadi Trau hairiba team mari jina match taruk sanagadabni adu mapandagi lakpa koi players singi leibam technical officers singi leibam koi channa gari singba everything koi Department of Defense and Sport Government of Manipur ki taraf se koi sinjaraga leijare koi all sort of arrangement has already been made aduna only thing is koi lakadur with the 30th day da koi inaugural function pangtho matung da matang koi hairiba match taruk se Imphal Kumalampak Sports Complex da sathana gi sem sabuno loijare aduna namnam side lebi ko khai puno magna sajok pibiduna koi hairiba matching se mapung phana bagi da mukta saruk yabiu haidana Department of Defense and Sports Government of Manipur ki taraf tegi miyam da nolok chari World Maitai Council WMC Tripura State Unit na Sinduna Gatala da laiba Sakunta Academy Hall da Signing Star Second Felicitation Ceremony 2025 ki thauram mapung fana pangthokre thauram asi Tripura da class 10 ki 12 faw da laiba Maitai Mahiroi Kuntraga manga amadi tongan ba field da laiba mioi ahum da pukning thauna thogatpo oina taramna okpoka loinana khudol pot pibani ngasigi thauram Tripura Medical College ke Principal Dr. Takhelambam Arindam Dattana WMC na pangthokliba students singi thauram asi yamna faba khongthang amani angang singbu matik chana sembi bahabasi mama mapa amadi khunai gi achoba thodang lei haiki Social activist Mayengbom Nilmanina mamangi matamda Maitai gi fampai ba mi kaya lerami adubo hojik kaya ubo fangdre amadi award fangliba amadi fangdriba mahiroi singidamakta marik chumna Maitai mayek Maitai language Maitai gi maramda kofna khanghanbiu haiki World Maitai Council CSC gi Vice Chairman Chingsubam Nabakumarna Manipur State asida mamang chahi 2023 gi May ahum dagi haurakliba lan asida WMC na yamna wakhe masida aikhoina kari towa yage haibak khanaraba matungda Supreme Court appeal tobodagi Mainland India singna tapna Maitai na lande haiba khanglaki hairi
Mapan thongda kaidrobasu manungdadi kaibagi maongda lairiba Manipur gi apunbagi saktam asibu amuk hana semgatke harabadi state asidagi BJP hariba party asibu miyamna maru fangna muthatpa si yamna mathau tare haina MPCC gi general secretary Khatimim Kennedy na phongdokre wafam asi Kaksing district gi langmai dongda Dr. S. Ziten gi yumda pangthokpa hana BJP amade atopa political party da lairamba mioi chama henbana Congress party da nauna yarokpagi harau tayamba okpagi thoromda haikibane thoromaduda Kennedy na laingak semba yaba MLA masing hena leina PR thamjinduna miyamda awaba piriba BJP bo lakliba election singda state asidagi maru fangna muthalasi haiki अखोई भगत जो मिलुन तो होई कई फिल्म ले प्रजा संघ म्यूट खन मतमदा आकी मोई थेमदा मिठाईदा पैसादा वादा और कई मैम तौर चखी तारगदी मैम चले है चलती योवे कोई सीधे सब चक्कर अखोई तुंगी होबदु अखोई इसा है जनरेशन की कई होबदु Nongpok Imphal Maira Paibi Apun Belof Nimpalgi Masaloishang Wariba Kwakatel Morangpure Laikai Apunba Maira Paibi Women Association Sinduna Paper Bag Amadi Kauna Bag Sabaki Matangda Nomugi over training program Pangtokre Kwakatel Morangpure Laikai Community Hall the Pangtokiba Taramadu da Saruk Yakibi Nimpalgi Secretary General S. Santi Laimana COVID Lighted Amadi Chahi and Helaba Irang Asinamaram Oraga Iram Damasigi Sotaduna Lairiba Kunai Asida Senmilona Si Karada Orabasu Men Katpangamana Bahibagi Pandamda Nimpalna Tongan Mamafum Singda training program kaya sathaduna lakle lamdamasigi miyamda hauziki lariba fibam asina senmilon da chauna setheng piduna lakliba matamasida nimpal gi maikeidigi miyamda maruoina nupi oibi singi senthok leina ba candle saba cake saba chengum thaba amadi athu mahau sembagi training kaya pangthokre haiki August ki tang mapanda city convention da pangthokadoriba World Indigenous Day 2025 thauram sinbada saruk yagadoriba Manipur da khunda minuriba tongan ba yelho furup singi naha sing sakhang maikhang nabaga loina na numit adu da tawgadaba thabak thauram singi matang da khana naina kre Imphal hotel da pangthokpa thauram adugi matang da thauram asibu sinlangliba Indigenous Peoples Forum Manipur gi President Asang Kasarna Manipur gi Hauzik Wariba Fibam Asida World Indigenous Day Thoramasi Yamna Maru Oiba Ama Warakbana Thoramasi North East Indigenous Peoples Forum gi Makhada Indigenous Peoples Forum Manipurna Sinbani Thoramasi da North East State Taret Tagi MLA Singh Tripura gi Ningthau yauna delegate kiana Sarugyagadoriba Thoramasi da Mioi Lising Amaromna Sarugyagadori Haiba Thoramasi Miyam Punna Sarugyaminaduna Numidasida Ban Rally Nasingba Tobiduna Basu Apil Torakle Chaliba sahi sigi mamang tha June gi tang kuntra da RN Culture gi Deputy Secretary Sunanda Thoksomna Governor gi mingda thokiba order amagi matung inna Department of Art and Culture gi hangduna laiba program officer post ki dama caretaker oramba Longjam Johnson Kauba mioi amabu departmental promotion gi khuthangda program officer oina khankibagi matangda All Manipur Art and Culture Student Union amak suna sinduna ngasi Manipur Press Club ta pawgi mifama pangthokre pawgi mifama da amak sugi Vice President Samurai Latpam Abung Sarmana Mamang Sahi 2024 gi November gi Nipanda Thokiba Department of Art and Culture gi notice amagi matung ina program officer gi post ki demak anauba RR hapsilakpa adu leibak miyam da yaningi natraga yaningde haiba wakhalon thamlakna ba numit kuntrani gi matam pirakhiba adu amak sugi maikedi gi promotion gi mahuta fresh recruitment tawbiu amadi department na piriba essential qualification gi matung ina matik saba artist candidate singdagi oina lowinaba haijakhiba adu gi ona tainaba romda objection lariba post amagi RR bo clarification tawramdana amadi final ohendana caretaker oina thaupuriba mioi amabo program officer gi post ta promotion thagalakpa si yaningde haiki koi hari se karigumba da singdok pir pasine kone yamna maru oina pamjari je singdok pirak taba taragadi sida tongan ba koi gi leijariba Manipur gi art sida ngaujariba art to pamjana changsen jariba mahiroi organization khudima koi punchin jaraga akoi gi department sigi mathakta akoi tongan ba protest tawjagani habjim lu thamjage Tera Wangthon bi Singsubam Lairakta Laiba Singsubam Siamjai gi yumda Singsubam Sagai gi oiba mifam ama pangthokre mifam adu da Singsubam Binoi Laikhiraba Luching Purel Singsubam Akaba gi loina be Singsubam Wangam Bilaima Singsubam Siam Sundar na chingbu singna Fishaidem member oina sarugyake Thoramadu da Singsubam Sagai gi apokpa gi khobam Khavi da Sagaliba sida Laiwai Kraba Miyang gi Luching Purel Singsubam Akaba amusong Anglo Manipuri landa Jamadar
ओइना अचौबा थौदांग लौखिबा ब्रिटिश लैंगाकना फारगा अंडमान एंड निकोबार आइलैंड की कालापानी जेलदा पुंसी लेनखिबा सिंगसुबम निंगथौबा अनिगी मितम खिनबा अमसुंग सिंगसुबम सागै अपोकपा इरात थौनीलुफ कौबा डेवलपमेंट कमिटी सु सेमखिबगा लोइनना थौपुनबा सिंगसुबम सेमजाई सिंह प्रेसिडेंट यावना मियोय मंगा खनख्रे Laisangthem Budhi Maitena Iba Taibang Manung Yaifananaba Kanglon Haina Mingthon Balairik DRPR gi auditorium danga se Fongkre Itin Pham Kongbana Chinba Lairik Phongbugi Thoramaduda DM College of Arts ki principal Amadi Dean School of Humanities Danamanjuri University ki professor Sagol Sem Lanchenba Maitai Amadi Atai Miyoi Kyana Sarugyake Taibang Manung Yaifanaba Kanglon Haina Mingthon Balairik asi Lamdamasigi Puwari gi Likhun Khongun Lirakpa Pagi Param Thirakpa Pugi Puram Thirakpa Mayek Laraba Lairik Amani DMU के असिस्टेंट प्रोफेसर डॉक्टर मयांग लांगबम सदानंदना लाइरिक मसक ताखे रतन थियाम अमदी पोसंगबम सोनामनी लैखिदबदा ख्वाइरंबन कैथेल जॉइंट कोऑर्डिनेटिंग कमिटी फॉर पीस ना सिंधुना ख्वाइरंबन कैथेल फंबी सिंगना अवाब फोंगदोक्रे कैथेल फंबी सिंगना समू मखोंगदा मिनिट अहुम तुमिना लेप्तुना लैखिदब रतन थियाम अमदी पोसंगबम सोनामनी गी थवाइना मपुगी लेकोलदा इंग सिकना लैरुना बा थौनी की थौरंगो मरी लेनना कन्वेनर हुइरेम प्रमोदिनीना लैखिद्रबा रतन थियाम अमदी पोसंगबम सोनामनीना लौरंब थौदांग मतम चुपगी ओइना मेनखटप ngमदना हांगदुना लेहौरगनी लैखिद्रब सिंगी इमुंग मनुंगना नंगहौरिबा अवाबदसु कैथेल नुपी सिंगना सरुक यारी हाइके अकोई इरैपाक इरमदम मणिपुरबु सक ताकपिरंबा छकनाइरबा रतन थियाम हाइरगा पिखरबा अंगांगदगिना मी पुनमकना मसक खंगनरबा दुगुंबा छकनाइरबा इबुंगो असिना ताइवांपान थादोक्तुना चटखिबा असिदा ममा ओइबी अखोई पुनमकना नुआइतबा फोंदोक्चरी लोइनना महाक असे कया मति सैक्रिफाइस तौबा मी अमनो हाइबदम 18 जून की मतांगदा महाक पद्मश्री अवार्ड कदो हंदोखरिबन अदुगुम लबा इबुंगो असे मांगजबा असे अखोई पुनमकी अहोबा अमा लैरबनी लोइनना लैखिदरबा IPS सोनामनी असिना लैखिदबा असिबुसु अखोइना नुआइतबा असिगी मनुंग चना Kargil Vijay Divas Ningsing Numit Kamari Lainana Ingsog Lising Amaga Chamapan Marifutara Mapanda Thokiba Kargil Landa Imalaiba Guharat Kidamag Thawai Katokraba Kasar Shribar Awang Laikai Dege Irom Nandachan gi Saktam da Laisu Amadi Maira Katpagaloina Salami Katuna Ikai Kumnaba Udkre Tharamaduda Minister Kausik Rai Dolai gi MLA Niharanjan Das Thokchom Kundalan Retired Lieutenant Colonel Zilla Sainik Welfare Officer Kasar BJP District Committee के Vice President Sanjoy Kumar Thakur BJP Lakhipur Mandal के President Gunjan Kaur na chingba singna Maroiba Musing oina sarugya ke Retired Lieutenant Colonel na Sahit Nandachan ki Apokpi Irom Binda Devida Nandachan Gumba Thauna Paraba Bharat Imagi Mapare Ama Pokpi Basigi Damak Ikai Khumnabu Uladuna Khudol Posu Tamke Minister Kausik Raina Nandachan ki Mingda Sabal Waraba Thong Asigi Manakta Nandachan ki Mitam Ama Khinanaba Chief Minister Himanta Biswa Sarmana Takpirambadu Athubu Matamda Sananaba Thaurang Loire Haike India bu mapangal kanba tingjang kaijang daba fit India oiba ngamnanaba pandamda haudokiba Sundays on cycle gi thauram ngase sai sports training center ulouda Mari Futaruklak Suba CRPF ki raising dega Mari Lainana 8 Battalion CRPF Sai STC Ulau 107 Rapid Action Force RAF ka Kusamnaduna Pangtokre Kargil Vijay Divas ka Mari Lainana Kargil Landa Mamalaiba ki damak thawai kat khraba athobu singbo ning singduna Sai STC Ulau da CAPF ki personnel singna sarugyaduna pangthokiba cycle rally aduda 8 Battalion CRPF ki commandant Chandrasekhar na aphaba khunayama mapangal kanba India ma oinana ba honabada aikhoi khudingbak haksang fanamadi pangal kanba tangai fade haike World Environment Day 2025 ko mari lainana Green Revolution Society ZRS Manipur na nominee chufna sathagadaba u thabagi thoram ama ngase Thobal athokpam kaubilia makhongda laiba Anglo Manipur War Memorial Complex ta pangthokre Thobal athokpam makha da laiba ZRS ki office ta ZRS ki founder su oiriba Khangabok Assembly Constituency ki MLA Okram Surjakumar na haudokiba u thabagi thoram aduna Thobal athokpam kaubilia makhongda lairiba Anglo Manipur War Memorial Complex ki manung amasung mapalgi akoibada manapungba amasung uhai panba u kaya thaki amadi National Highway da lakpa achet awong kaya da su u chara kaya yanthoke MLA O Surjakumar na ZRS na ngasidagi chahi tara mathoi gi mamangdagi Manipur gi tongan ba laibung amadi Imphal mayon da lairiba chouba kaithel singi akoibada u chara kaya leftna thaduna environment pu kananaba campaign kaya pangthokto lakli haiki
Recent trends in biological sciences haiba sida nominini gi National Conference ama Department of Zoology and IQSC of Polestar College Hyanglam Wabagai amadi College Development Council of Manipuri University na sinduna Polestar College ta pangthokre thoramadu da Dean School of Life Science Professor Debananda SN Director CDC MU gi Professor Hanjabam Sukhadeva Sharma amadi Mui Kyana Sarugya ke conference explored a diverse range of topics and provided valuable insight into the latest trends in the biological sciences haiba sida Mui Marina Wangangloi oike Salai Kanbaluf SKL Central Committee CC gi chahigi oina pangthokpa summer session Kalen mifam ngasi Manipur ge tongan ba district sing da laiba unit sing gi mihut sing saruk yaduna Thobal achobut laiba multi purpose community hall da pangthokre SKL gi chairman Salaisa L Gopal na SKL gi constitution gi article 10 gi clause 5 ki manung channa sahi amada SKL gi kalen mifam amadi ningtham mifam haina maru aiba mifamani pangthoi SKL na hawkhiwa chahi 2018 da safong duna Salaisa gi oiba thabak thorom kaya tawrak labasu mass media da ahen miteng thamlude tawgadaba thaudang sing adumak tawduna laksabaluk amani haiki SKL gi secretary general L Kangleicha khaba nganbana 2018 gi March thagi tang kungamapan da Thobal da headquarter oiduna Salai kanba luf SKL asi ahanba oina safong lakibani haiki Kaisam Sagai Foundation Manipur na sinduna tara nipalak suba meritorious award felicitation 2025 ki thoram Hotel Tampa North AOC gi conference hall da pangthokre thoramadu da Wangkhem AC gi MLA Kaisam Megasandra Kaisam Sagai Foundation Manipur gi President Kaisam Irabot Mangang Samasung Manipur University ki Professor K Bhagasandra su sarugya ke thoramadu gi manung channa 2025 ki boshem amadi koshem na loba class 10 amasung 12 ki examination da mark wangna fangduna pass tawraklaba Kaisam Sagai ki mahiroi singda manamathum sing yanthoki MLA Kaisam Megasandra na hauzik ki malem gi chawkhatpagi lamjel asida mahiroi sing asi pukning thaugatpa mathautai mahiroi singna makoina pamlibu sing adu fangnana ba hona bada sigumba thoram asi kaya asina mateng pangadoribani haiki Okram Sagai Apok Patras na sinduna kunma thoirak suba state and Okram Sagai level meritorious student prize distribution ki thoram ngase Manipur Press Club ta pangthokre thoram adu mari leinana Okram Sagai ge ISSLC amadi koshem na loba class 10 amadi 12 ki exam CVS na loba class 10 amadi 12 ki exam da mark wangna fanglaba mahiroi singda cell citation amadi khudol pot piduna pukning thogat ke Okram Sagai gi fencing hockey football masana da saknai raba singdasu khudol pot cell amadi memento piduna ikai khomna utpaga loinana khwairamban kaithel da potpham phambi khwaidagi ahal oibi nupi dasu cell piduna pukning thogat ke Okram Sagai Apok Patras ki member Okram Binoy Kumar na ngasi pangthokliba thoram asida trust asina piriba mana asi yamna maru oi haina khanbiu haiki Manipur da laiba Huidrom Design Studio na design toba Bavina Wellness Center gi architectural designer ADA Asia Architectural Design Award ki Civic Building Architectural Design gi mana fangle haire award adu ngarang Vibrant Asia Highway team da Seoul da laiba illustrious Sila Hotel da pangthokpa Asia Architecture Design Award yenthokpa ki thoram da khusinarakpani Asia gi oina lemjiningai oraba architecture designer sing da piba award asi Huidrom Design Studio ge principal designer Suresh Huidrom da khusinarakibina hairi Asia gi oina yam lemjiningai oiba award ahum thangna na sahi ahum phangba ngamba architectural firm asi laibak asi gi oina Huidrom Design Studio na hanbani hairi Mitai Singbu Indian Constitution ki schedule list da restoration taunanaba Mitai Tribe Union MMTU na national level da makhata na campaign sathari hairi MMTU ki delegation team amana India ki political amadi dharma gi Lusingba Singh unabagi campaign chathari campaign asida India ki Adivasi schedule tribe ki Lusingba Singh shu unari hauzik fawda tongan ba Lusingba Singh asiga wari sanabada Mitai furup asina Indian Constitution ki article 342 clause 1 ki makhada ST list yaunabagi damak nauna demand tawgadabanate haire 87th CRPF raising Marifutare Suba CRPF raising de Kamari Lainana V109 Battalion CRPF na Sinduna Senapati District Headquarter da Uthabagi Thoramamanga se Pangthokre Nula Vim Assistant Commandant V109 Battalion CRPF ki Mireng Makha da Pangthokiba Thoramadu Biodiversity Amadi Mahosagi Khalbu Kaidana Thamnabagi Pandam da Pangthokpani haire
Tawul Kabui Kulda Haukiba Chahi Kyagi Mamangdagi Kul Aduda Lairiba Mahirwe Kyada Afava Khangatlaba Mahirwe Kyada Seliauna Chomba Kudol Piduna Puning Tokatpagi Tauram Pangtoktuna Lakba Adu Handak Sahigisu Pangtokre Tawul Kabui Merit Award Scholarship Committee na Sinduna Kuntrago Humdoirak Suba Oina Tawul Kabui Community Hall da Pangtokiba Taramaduda Tawul Kabui Merit Award Scholarship Committee ki Founder President Panmai Mangi Kabui Tawul Kabui gi Khunfusu Oriba Committee ki President Panmai Lungai Fun Kabui Nasingba Singna Maruiba Musing Oina Sarugyake Kumbi Assembly Constituency ki Torbung Gram Panchayat ki Lanjena Rubber Relief Camp Taleriba IDP Singh Hanjinba Yarba Mafam Singda Hanjina ba Thaurang Lokhat pa Haure Aiko Isana Ingtapa Purakna Naba Honaba Natana Kanana Suhona Viroi Haina Kumbi Assembly Constituency MLA Sanasam Premchandra Fongdokre Wafam Singasi MLA na Torbung Gram Panchayat ki Irangasina Maram Oraga Lanjena Kiduna Kuntak Lansikivdagi Kana Amata Changnaba Ngamdana Lairakiba Hauzikna Langakna Akanba Thaurang Paikhatuna Security ki Akanba Section Thaurang Lokhatuna Tapna Masama Mayumda Hanjina ba Honaraktuna Khara Amana Hanjinba Ngamdana Lariba Hanjinbadi Yaraba Mafam Singda MLAS Premchandra Amadi Torbung GPG Miyam Loinana Kumbi SC Manungda Laiba Gram Panchayat Singi elected Sing Amadi Security Personnel Single Loinana Hakteng Nana Chatuna Hanjinba Honana Khongthang Paikat Pagaloinana Hanjingida Mafam Sing Sit Sengbagi Khongthang Paikat Pahobagi Khongchata MLA na Wafam Singasi Fongdokibani Warning the Taudoxing Mam Sing a Dugi Marakta, Wahuraba, or Joji really came the lady bar. I constituency a Sigi, Waikuro, Bangla, Gobilpo, the Sumamam, the Napat Tangzing is now sing, was it Tapna Quay, Sang by Absing, Quay Sang Nava, Panabani, Madame Di Mase, Quaykanam says the Aigilamni, Magilamni, Dugilamni, and the general Sagi, Pata, Toroga to Hontor Sahi, sing any hena, later Bawari, not the Koyar pushing Marmoega, which is the Karamsu Janabum to talk there, Santi Evze, Hoyman Porcadovani, me attain a Porpoyarway. Adana khoi myam wakhan manaba aman amabo respect tongnaga tamna khoi mahusagi tobung GP do hoirak pa yabagi khongthang do khoi lokhat pa hore nai me dar thamjare Hausi Pagamer Than attend break amatang luxury Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Admission open Sanali Street tutorial Thangmaban DMC Road Center Asik second foundation course class 10 Bosef Amadi class 9 and 10 CBSE Lagli Bazula ki tangkut mga irai nimitag hauzeragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 9 10 hawagi manungda student kaya ama putok sa crack unit wise test mock test study materials recreational activities boys and girls ki hostel loina ben service ki kudong saba su pizari honglagli ba punsigi lambi sida arai ba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Breaking Matunda, Mayambom Kahana, Taramok Churi, Luna Makatapa Pau Pizuri. Eastern Youth Constructive Association, Porompat, second Rota Labana, Mahosagi Kal, Naktuna Tamba, Haiba Tauram Ama Pangtokre, Taramasida, former Upadexia, Imphal is Zilla Parishad, Katri Tama Devi, Chairperson Tof Nauria, GPM, Dinachandra Devi, Amadi, President EYCA, L. Ibutombi Su, Sarugyake, Mahosagi Kal, Kahandana Tamnaba, Ikoi Kudingna, Upal, Amato Orabasu Tasi, Haiduna EYCA, Playground, Akoibada, Makal Makakagi, Pambi, Yankagi Matakta Taki, Tungda EYCA, Nakonba area, 2024-25, the class 10 Amadi 12, Mai Paklaba, Mahiroi Kungani Panda Certificate Amadi Case Award Kusinaki, Loinana EYCA Community Hall the Badminton Tournament Sanafam Amasu Hodoki, Ketri Tamana Sequin Upambi Ama Tarambana Tungi Mirogi Punsida, Kalamgadori Bani, Upambi Ama Hinganse Havesti, Akoi Punbagi, Hingan Bani, Matam Kragitunda, Nuxasor Honba Fangloidara, Haibagi Akiva Faure, Maramaduna, Nasigin Hasing, Mahiroi Singna Uthasi Haiki.
Go Green Manipur haiba hiramda Rotary Club of Polo City gi members singna lamphel pata laiba Manipur Pony Breeding Farm da uchara chanirom thakre. Club asigi President Nalu Chingduna Manipur Horse Riding Association gi member sing puna saruk yadna pangthokiba uchara thaba aduga mari lainana club asigi President Dr. R.K. Ratan Kumar na club asina haurakpadagi disaster pollution yauna akoibagi environment faganana ba thabakta hena mai onsinduna lakle masigi manung chana chahi kudingi uchara thabagi thabak ase club asina paikatle masigi makha chathabo oina ngasi Manipur Pony Breeding Pharmacy da uchara thabagi thabak ase paikatpane Matamamada Manipur Pony Breeding Farm asi uche kayana chakta bamafamama oiduna lamphel paki akoiba asi Greenland ama oirame adumakpo haujikti mangsilakpagi mami ama lakle masibu amuk hana Greenland ohenduna mafamasida uche oyasing amuk hana chakta hanana ba honaduna ohi panba uchara sing asi mafamasida thanana ba khongthang paikhalakpani uchara sing asi tharaga thamamba khaknatana thagi oina laktuna yengsinbagi thabaksu chathagani hairi Marifu Tarelak Suba CRPF Raising Day Numika Mari Lainana ngasi Langjing the Labor CRPF Group Center da pangthokre thoram asika mari lainana cycle campaign gi rally amasu lamthaduna Imphal gi Kangla fawba chakhi amadi Makhatana Group Center asigi akoiba mafam singda MN sector gi IG SH Rajendra Narayan Nalu Singduna Uchara Kayam Suthaki Deputy Inspector General Commandant Inspector Singyauna Tongan ba CRPF ki battalion Singi Personnel Sing the Special Commendation Dick Certificate Sing IG na pidun ikai kumnaki ngasi CRPF ki Marifu Tarelak Subama Pokumo numit kamari lainana lamphel da laiba 143 battalion CRPF na cycle on Sundays kamari lainana cycle rally ama Kangla fawba chatkre mapokumen asiga mari laina lamphel da laiba Fisheries Department da Department asigi Director T Fulen amadi 143 battalion asigi Commandant Ravinder Sharma yauna uchara sing thakre Commandant Ravinder Sharma na ngasi India gi oina lairiba apunba CRPF ki mapok numit na lakpada haksang fana thamsi haiba wakhalda cycle rally ama Kangla fawba ki loyana ek per ma ki naam gi mingda uchara sing thaduna kaitharakliba ainga sagi khalasida kananaba kaya thauramadu pangthokpani haiki Ban Mahasab ki sarukama oina plant trees save trees haiba wakhalonda wangu lamkhai forest office na yongsak sarasing miyamda yenthokhiba loyana wangjing khunogi laibungi akoibada yongsak sarasing thakre Thobal Forest Division ki makhada laiba wangu lamkhai forest office amadi bazar board committee BVC wangjing khunou na sugnu assembly constituency ki manung laiba kaksing khunou umathel pangantabi wangu chairel wangjing khunou gi miyam da chahi ahum da panba afaba makhal gi yongsak sara sing adu wangu lamkhai forest office ta yenthokibani tungda bazar board committee BVC wangjing khunou gi president imotombana lusingduna ima langjing nubigi laibungi akoibada yongsak sara sing thaki hairi Lions Club of Imphal City amasung Chanung Sintha Club na kusam naduna Imphal East ki Chanung dangasi uchara kaya thakre club asigi permanent project ama oina koi bagi fibam ngak senana bagi mamang dagi hauna paikhalak kiba u thabagi thabak singsu yengsin bagi program amane matung dasu makhatana project asigi makhada environment kanana ba thabak tharong kaya paikhat ki gani hairi 1 month multiples one activity Lions Grinding and Environment Project haiba thim dangase Lions International District 322 the Lions Club of Imphal Valley and Lions Club of Imphal Valley Next Generation sindunangase Indira Park amadi GM Hall gi akoibada uthabag loinana Lions branded umbrella miyam da yanthoki Dr. Romina Hauzik Malem gi oina environment ahongba kaya lagliba si kanana bagi damak pandamda World Environment Day gamari leinana uthabagi thabak ase pakhatpani haiki Apaba tingjang kaijang daba khunai ema ohenbada haugalakliba naha singi achoba thodang lei haugalakliba naha singbu masama ufawa nisadagi lapthoknana ba wakal londa Moirang Assembly Constituency da open gym tara thamnana ba pandam thamli haina Moirang Assembly Constituency gi MLA Thongam Santina Fongdokre wafamasi MLA na mahaki Assembly Constituency gi manungda paikhaliba development works sing koina chatuna yengsinbagi khongchatta fongdokibani MLA gi khongchat aduna Kwakta Gram Panchayat Ward number 8 ki manung chanalaiba state pukri mapal da All Maitai Pangal Youth Association ki volunteers singa khusam naduna shamgat pahoraba open jing bifimbam su yengsin ke tungda Kwakta Municipal Council ki oina Kwakta Bazar Public Ground Main Road mapanda open gym ama thamnana ba mafom yengsin ki tungda Moirang Municipal Council ki manung chanalaiba Moirang
Fairenbam Laikai Mamang Sendra Road ka faunaba lambi ge nongpok thangba saruki mangluraba drain ama Laikai miyamna MLA da nauna drain chanbinaba harakpadage matung ina MLA na nauna chaliba drain gi phibam singsu yengsinki Miyam gi yaifana ba chahi kuntragani thoi chufna thabak tawrakhiba Imphal Finance ki founder president amadi Hauzikna managing director oibiriba W Gunesh Sorbo sakhang biduna July 13 da New Delhi da pangthokiba Tarasuba National and International Conference 2025 ta Lord Gautam Buddha National Excellence Award 2025 amadi Bharat Ratna Dr BR Ambedkar International Award 2025 National and International Award animak punna piraktuna ikai khumna birakhiba asibo Imphal Finance ki senior amadi junior staff singna harau nungaiba fongdokpo oina chamba khudol piduna taram opgi thoramama loklaw bung da leiba Imphal Finance ki head office ta pangthokre makhatana su khonai asibu chakot hananaba amadi thong manana chatminanaba honabada Imphal Finance na asobo thaurang laukigani haina fongdorakli Lions International District 322 digi makhada Lions Club of Imphal East amadi Social Youth United Club Uchekon Kuno ga Kushamnaduna Uchekon Kuno Dalaiba Nongpok Panthoibi Sanglenda Nongmuyoba Free Diabetes Detection and Awareness Campaign ama pangthokre ngasigi medical camp aduda Laikaidugi nupi nupa Chamaromda kanaba pibata natana matau karamna diabetes laina dagi Kangadage Naraba Matunda Kari section Taurang Lakotkadage Haibagi Matangda Dr. Shingna Wangangke Lions Club of Imphal East ki President Lauremba Megasandrana Lions Club of Imphal East na paring naina Chatharak Park campaign amagi makha Chatharak po oina Hauzik Lamdam asigi oriba sel thumgi phibam asida anaye gyarokpada hospital satuna laying bada khudong chadaba kaya Thengnoriba singdagi kharata orabasu mateng oinana bahaiduna Imphal East ki CMO gi matenga loinana ngasigi tharomasi pangthokpani haike All Manipur United Clubs Organization Amukoga Chatminariba District Organization Ama Oriba Imphal West District United Club Organization IWDUCO gi General Body Mifam Phamduna Mathang Tam Chahi Anigi Nauna Thaupuna Naba Khale Nauna Khalaba Executive Member Singh Adudi President K Momocha Vice President Salam Chandragupta General Secretary Laishram Khuman Ningthau Assistant General Secretary Ningthau Jam Khogen Finance Secretary Oinam Pravin Assistant Finance Secretary Ningombam Nandakumar Yauna Miyoi Kungani Thoine IWDUCO gi Anoba Thaupuba Khanbasida K Santos Maitai Vice President Amukona Aro Oiki ngasigi General Body Mifamaduda Amuko gi Advisor E Gunindro General Secretary Pratap Laisang Themna Chingbana Maroiba Mithunglen Singh Oiki Malem gi Thakta Sakhang Naraba Theatre Director amasung playwright Ratan Thiam Laikidabada Aina Tinkraba Love KCP PWZ MC Unification Awaba Fongdorakle Lubasigi PRO Chingkhai Nganbagi Cherol Amana Manipurbu Malem da Saktak Piduna Arangba Thawan Michak Amagum Ngalamba Miyamgi Oza Ratan Thiamna Manung Matam Chadana Laikidabada KCP People's War Group MC Unification na Thamoi Chokna Nungaitaba Fongdokpaga Loinana Imung Manungi Awaba Dasu Sarugyazari Saknairaba Oza Sina Manipur Hairiba Pikpa State Asagi Art Amasung Culture Asibu Malemgi Awangba Thakta Thangat Piduna Hanbanai amadi chokthaba laitana thauna leina chauba thaudang lobiramba sigidamak sauthok chabaga loinana ikai khumnaba uchari haire manipur gi oina sauthok saningai oiraba oza asina india laingakna pirakpa padmasiri award fauba handoktuna imalaiba iramdam manipurbu kayagi matik nungsijaba amadi lumna lojai haina utkiba matik Mayai Chelaba Oza Ratan Thiamni Haire Singthabagi Loiba Nairoi Daba Oza Sina Ariba Matamgi Ipa Ipuna Thambiramba Natki Oiba Langai Pukai Amadi Culture Kayabu Matamasigi Chatnaba Maongda Malemgi Thakta Pukhatpiduna Manipur Imabu Sakta Kiba Tanglaba Miyamgi Mani Amani Oza Sina Manung Matam Chadana Laikidabada Mensinbang Amlaroi Daba Arangba Thawan Misak Ama Ken Kibagumna Lehauragani Haire Oza Sigi Thawaina Mapugi Lekolda Ingna Sikna Leiba Oresnu Hainasu, Isorgi Mafamda Taunizari Haiba Wafam Cherolasida Tamlakli. Manipur represent Tauba Fight Club KMMAC Kanglai Park Mixed Martial Art Club Manipur gi Risi Oina Maitaina Thamna Risi Oina Maitai Thamna Pokpina Magin Naknaba Lamba Tusar Pal Uttar Pradesh pu Nok Outa Maithiba Piduna Manipur gi Mingchat Purakre Haire. Takhel gi Saknairaba Samaj Sebak Rajkumar Kamaljit Singha gi Chahi Chama Suba Mapo Kumon Chahi Chupa Satharakpa Thauram gi Sarokama Oina North Tripura District ki Jolabasha gi Bat Centenary Thauram Ama Manipur Sahitya Parishad North District Branch na Sindunangarang Pangthokre Branch ki President Ahibam Buddha Chandra Agartala dagi Literary
Manipuri Literary and Cultural Forum Tripura ki General Secretary Khoisna Mangolna maroiba musing oikibaga loinana maru pause ki editor R.K. Tarunjit Parishad ki Central Committee ki Assistant General Secretary Konsam Atul Singhana Jingbasingna Sarugyakhi Hauzimuk Sanabagi Power Kwegi Senior Sports Journalist Boya Ningthokjamdagi Lobirasi Anisuba Premier League ngasi thaur mapu amata yaudana loisenkhre aroiba matchta Football Club Rengdai Nonena Asupi Football Academy Maubu maitiba piduna sahi sigi Anisuba Premier League ki champion oikhre All India Football Federation sinduna pangthok kadoriba Hero I League 2 gi qualifying da saruk yaragani Sheikh Babumacha Memorial Trust ni sponsor toraga All Manipur Football Association gi meng makhada Mamang thagi April ki tang kuntaretegi tim taranipan grubani thongna khaidutuna lamlong thongkhong da leiba artificial tap ground da sathariba Anisuba Premier League ki ngasi masing yamnaba babok singna yengkhiba aroiba match ki thorom mapu sing sponsor yaukhidabaga loinana champion amadi runners up ki trophy cash prize amata yaudana isam samna sanakhiba league asigi aroiba match da FC Rengdai Nonena Asupi Football Academy Maubu gol amasino da maitiba piduna league asigi champion oikhibani FC Rengdai None gi mai pakhibi gol adu Gibson Kamaina match ki kunmathoi suba minute sankhi Champion oikiba FC Rengdai gi head coach Thogdam Joy Chandrana ngasi gi mai pap gi nungaiba phongdoluduna ngasi chanakiba match asida sanarui singna pikhiba performance singi matangda paumi singda phongtokhibada ahamada kabagi nungai se tugi mating nungai maramdi Rengdai na chumba Premier League malo je ahan bane ahan je history amane haitare aduna haningai letana aina masi yamna nungai je koi team ji Jelarong community je base to uni adubu Jelarong khaki oiba community ki team nataba maitai gi kai atopa mayam je pullaga different environment gi la kana sum team ma semani na team ji da yamna equal oiba equality oiba haitare sigi kano jima mi eng jima khoi gi leiba Rengdai official yam phajana jengbiba yam tit phajana tobiba aduga akhoi hona jaba playing ga yam punna hoi hona mina bagi matung na ko champion oi nai logjai ana sigi team jai am believe to strongly adubu akhoi technical committee amadi akhoi gi leiba official khanara ganda kari kari da amani et to ya player lega da doina akhoi khanara kan hap pagi ko tong sa le hap se kan haitare ngasi champion oi bijina ama leja champion di oide adu akhoi kan hona ta ga akhoi main target ti moi official na harak pagi matung na akhoi second division gi qualifying round ni si hek loiba akhoi kui na akhoi qualifying round chat pagi preparation tawrani akhoi best 11 hona jagani adu leiba Manipur praja jing ju Jelarong community na ju sigi support to wina bagda mutai course magi through haijari amaromda Football Club Rengdai None gi President Gangmai Angamna state asigi team ama waina Hero I League 2 qualifying da saruk yaba phangbagi manglan mangphaunare soidana saruk yaduna sanarui sing khara hapsillaga henna mapangan leiba team ama oinaba soidana honagani haiki aigi mingna Gangmai Angam Football Club Rengdai gi president ni aduga aigi ye thangmada lepi sina Napoleon Rongmai mahakna general secretary ni FC Rengdai na sumaina anirak suba amphana sinba Manipur Premier League ta ngasi mai pak pasi yam harawi aikhoi na ngasi mai pak pa phangba haibasi mayam gi blessing amasung aigi player amasung aigi technical team mayam na kan hotna badagi mai pak pa phangbani hoi aikhoi mangda yam na hojik chawna tadna lei madudi aikhoi I League second division gi qualifying round aikhoi chatna ba haina kanna aikhoi khanna dana sem sadana lei madugi damakta aikhoi executive mayam khanna raga final decision lawgani senthum kamuk waraga su aikhoi darkar leiba mayam do aikhoi hotna raga koi chatke na hojik kan khanna dana lei qualifying gi da chatpa matamda I League second division da player aikhoi gi player se shed hojik leiri badagi hena aikhoi edition khraga hapchin gani aduna madugi damakta aikhoi chance haiba tai mayam da opportunity pirakani aduna mayam na sojok pibiu aikhoi Football Club Rengdai bu support to biu haina mayam bo nolokna haijari Imphal
Imphal East District na goal tarhumdo yauna pun medal kumapal amadi point marifu lauduna 11 boxing championship ki overall team champion oikre. Bisnupur district ki Benika yumnamna Thawbal district ki Huidrom Karuna Bumaiti Piduna 11 boxing championship ki kilogram nifunipan ki elite women ki title laukre. Manipur MSR Boxing Association mabagi meng makhada tha sigi tang kunmathoi degi singi district manga amadi tampaki district manga punna district taragi nupa macha amadi nupi macha boxer samgambar putare na sarug yaduna Kumalampak Sports Complex ki boxing arena da satarakiba sahi tra manga sahi tra tren makhagi nupa macha amadi nupi macha gi sahi tra mapan makhagi amadi elite men and women 11 boxing championship ngasi loisan kre loisan magi thoramda Inner Manipur constituency gi Lok Sabha ki Member of Parliament Angomsa Bimol Koijam Youth Affairs and Sports Department ki Director Mayingam Beto Singamadi Hana Kasamthong Assembly Constituency ki MLA Oiramba L. Jayant Kumar na Thormapu Singh oiki. Satharakiba tournament asigi ngasi sanakiba kilogram nipunipan makhagi elite women gi aroiba borta Bisnupur district ki Benika yumnam senuna Thawbal district ki Huidrom Karunabu point ahum anida maitiba piduna title laukibane sahi trapapan makhagi nupigi kilogram 53 makhagi aroiba borta Imphal West district ki Lemopupam Sanjana Devi na Bisnupur district ki Loitongbam Eliabu point manga sinoda maitiba piduna title laukre. Category asigi kilogram humpugi aroiba borta Imphal East district ki Meneka Sarungbam na Bisnupur district ki Lakshmi Nongthombambu point ahum anida maitiba piduna title laukre. Kilogram yankai mathoi gi elite women gi aroiba borta Kakching district ki Ilangbam Thoithoi Sanuna Imphal West district ki Kumantem Sarju Devi bu maitiba piduna title lauki. Kilogram yankai mari makhagi elite women gi aroiba borta Imphal West district ki Ahong Changbam Kanjal Devi na Imphal East district ki Huidrom Grebia bu maitiba piduna title laukre. Nupi gi most promising boxer sahi 33 makhagi nupi machagi kilogram yankai nithoi da saru yakhibi Tamenglong district ki Miriam Pame amadi nupa gi da sahi 38 makhagi kilogram yankai makhagi da saru yakhiba Ukrul district ki Singrion Satsang na takre. Nupi ki best boxer na sahi 33 makhagi kilogram niputrung makhagi da saru yakhiba Imphal West district ki Moirangthim Chris Mira amadi nupa gi da sahi humpu makhagi elite men da saru yakhiba Imphal West district ki Konjengmam Roshan Maitai na takhi. Nupi ki best challenging boxer na sahi 33 makhagi kilogram niputruk da saru yakhibi Imphal East district ki Tania Laisram amadi nupa gi da sahi 33 makhagi kilogram niputruk da saru yakhiba Kakching district ki Maisnam Rensan na takhi. Championship asigi best performer na sahi 33 makhagi kilogram 53 saru yakhibi Imphal West district ki Radha Mani Longjam na takre. Pangthokiba championship asida Imphal East district na gold 32 silver 13 bronze manga pun medal kumapalamadi point marifu lauduna overall team champion oikre. Imphal West district na gold 32 silver 3 bronze mari pun medal kulumdoi madi point yakimapal lauduna second runner up amadi Kakching district na gold manga silver manga bronze tara pun medal kulamadi point kuntra lauduna ahum suba runner up takre. Manipur Arm Wrestling Association gi meng makhada United Youth Organization UYO Singamai Baigapati lekai na sinduna ngasi degi school gi thaki nupa arm wrestler samga kunna saruk yaduna right handed ki weight category mari kilogram yankai manga humpu nga makhagi mati kilogram humpu nga mataki left handed ki weight category ani kilogram humpu nga makhagi mati kilogram humpu nga mataki da laiki draba lorimbam tombagi ningsing kumon thawanga mari leinana Singamai Baigapati lekai da leiba UYO office ta ahanba open cash prize open arm wrestling tournament haukre haudopagi thoramda United Youth Organization gi president S Samungau Singh Manipur Arm Wrestling Association gi president L Sharat Singh Association asigi vice president L Deven na thormapu Singh oiki
पांथोकगदोरिबा टूर्नामेंट असिगा मरी लेनना टूर्नामेंट असिगी स्पॉन्सर लाइखिद्रबा लौरेंबम तोंबगी मचानुपा लौरेंबम चित्रेश्वरना पांथोकलिबा टूर्नामेंट असिगी मतंगदा नेटवर्क असिगा अखनन उनबदा फोंदोरखिबदा मोई तुंगी केयर ओइनबे मता आइना सिगी चैंपियनशिप से सिनजबने लैगिद्रबा इपाइ मिंगा आइना स्पोर्ट केनो तो स्पॉन्सर तो सिनजबने कैश प्राइस ओइना होजिक फावदा खोगी आमनि सिंसे नुपा से यामना सुगी मति सोथरे अदुइ मता इम्प्रूवमेंट लैनबे मता आइना सिगी कैश प्राइस टूर्नामेंट से सिनजबने अदुगा आई अहाम ओइना सि कैश प्राइस से ओजरे नेक्स्ट वे दुम कंटिन्यूअसली अदुम आई इपाइ मिंगा दुम आई कचगे ना इशोद खुरेमजे अहानब इथोई मेमोरियल नुपी खुदकांग टूर्नामेंट की ngasi sana ki bam metsa singamai kangkhut team b na gopal deb kangkhut yai school bu mai tiba pikre manipur kang association gi meng makhada singamai kangkhut na sinduna tha sigi tang kulhumdoi degi kangkhut tarani thoina group mari thongna khaidutuna singamai kangchang da sathariba ahanba ithoi memorial nupi khudkang tournament ki ngasi sana ki bam metsa singamai kangkhut team b na gopal deb kangkhut yai school bu panjal tara taruk mapan da mai tiba pikibane ahanba hapta singamai kangkhut team b na panjal manga amadi ani subhabda panjal taramathoi kapki gopal deb kangkhut yai school na ahan bhabda panjal manga amadi ani subhabda panjal mari kapki hayeng kangchang asida yai school kangkhut amadi wabagai kangkhut ka sanagani Manipur State Kabaddi Association gi meng makhada tha sigi tang kundegi team tarana grubani thongna khaidutuna khongampan mai lekai playground chathariba homputrani toi suba senior men's state kabaddi championship ki ngaji sanakhiba ahanba match da MYC na KYP Sibu point kunthamapan kuntha da ani suba match da ALUC na ICDF pu point kuntha tret kunmanga da ahum suba match da Kalika na SLYO bu point kuntha tru kuntha ni thoi da mari suba match da AMDA SCAM na NAYA bu point kuntram manga da manga subam match da beto na KYP Sibu point yankai nipal da taruk subam match da ALUC na UPS kumbi bu point kuntramari kuntra da taris subam match da SLYO na KYP Sibu point niputare taramari damadi nipan subam match da ALUC na NAYA bu point kuntramanga kuntra da maiti bapi khre Makata pau pizare RK Rameswar Badminton Association Sinduna First Badminton Tournament changangai awang laikai leiba RK Fitness and Wellness Center da pangthokre thoramaduda Manipur University ge hanagi Professor Wangkhep Nabakumar Singh RK Fortune Developers Private Limited ki MD Sri RK Rameswar Singh sangangai GP gi hanagi Jila Parishad Moirangthem Parishna Singh hanagi 3rd IRB Commandant Sapam Ibosau Singh Deputy GM Technical Imphal International Airport Wahengba Ravi Singh na Sarugya ki team taraga tare na sarugya ke ba tournament aduda Laishram Milan amadi Shanjit ki jurana winner aduga Yumna Biramani amadi Moirangthem Manjit ki jurana second runner up taduna makong mathang taraba singda manamathum yenthoki District Volleyball Association DV8 Thawal gi member amasu oriba NIS volleyball coach Yendrembam Kumar Jitna physical education da net pass tarokpada thagat pa phungdok paloina nangase District Volleyball Association DVA Thawal na taramna okre Karen Bikhok mayai lekai community hall da pangthokiba taramna opogi thorom aduda khetrimem pirobatna haikibada Manipur bu malem da masakta kiba sanare sibo lam da masigi CSO Singh NGO Singh na hena pukning sangbi da bagi mami ama adumaktai haiki Loislakudang asigi maroy bapaw amuka hanna pizari Imphal town manungi lambi sing port hole laitaba lambi ohelagane works department ta haukiba tha ani romge da lambi nimfu rom kolas thaba haukre loinana works department ki principal secretary Arun Kumar Singh hana haikre Ranjit Misigi matangda Asian Hospital na lag yankai pitrobadi asiba haksang lawdabaga loinana July 13 mathoi dagi tidim lambi ban tawragani haire Asian Hospital nadi makoi ya soiba laiki de haire Duran Cup ki damak stadium ki gallery ground gi infrastructure sing lingthina semjin chajin kre Amadi FC Rengdai Nonena Asupi Football Academy Maubu Maithiba Piduna Anisuba Premier League ki champion oikre Masigi onadi Manipuri Pau Mutang Stelo Jere Mideng Tabi Punamakwa Mukahana Kurumjari